ꯑꯍꯥꯟꯕꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯂꯦ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯈ꯭ꯔꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯈꯔ ꯍꯦꯜꯂꯛꯄꯗ ꯏꯝꯐꯥꯜ ꯏꯁꯀꯤ ꯏꯔꯤꯜꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯣꯡꯕ ꯂꯩꯁ꯭ꯔꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯌꯨꯝꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥ ꯀꯥꯞꯁꯤꯜꯂꯝꯂꯦ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯂꯕ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨꯅ ꯍꯧꯕꯝ ꯁꯤꯃꯥ ꯀꯧꯏ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯈꯤꯕꯗꯨꯗ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗ ꯊꯝꯕ ꯀꯥꯔ ꯑꯃꯁꯨ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈꯤ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯉꯁꯤ ꯀꯣꯡꯕ ꯂꯩꯁ꯭ꯔꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯧꯁꯤꯡ ꯁꯪꯂꯦꯟ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯅ ꯆꯠꯊꯈ꯭ꯔꯦ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯗꯥꯕꯤ ꯇꯧꯈ꯭ꯔꯦ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯃꯅꯤꯄꯨꯔꯗ ꯅꯣꯡꯃꯩ ꯂꯂꯣꯟꯕꯗ ꯆꯦꯟꯅꯕ ꯑꯍꯨꯝ NIAꯅ ꯃꯤꯖꯣꯔꯥꯝꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯅꯤꯄꯨꯔꯗ ꯅꯣꯡꯃꯩ ꯂꯂꯣꯟꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯍꯨꯝ NIAꯅ ꯃꯤꯖꯣꯔꯥꯝꯗꯒꯤ ꯐꯥꯔꯦ ꯍꯥꯏꯔꯤ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯍꯥꯏꯔꯤꯕꯅ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯂꯥꯂꯤꯟ ꯁꯨꯡꯁꯨꯉꯥ ꯕꯟꯗꯥꯜ ꯗꯥꯏꯂꯣꯕꯥ ꯑꯃꯁꯨꯡ ꯂꯥꯜꯃꯨ ꯑꯣꯟꯄꯨꯏꯅ ꯀꯧꯏ NIAꯅ ꯑꯈꯟꯅꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯃꯤꯖꯣꯔꯥꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯔꯦꯗ ꯆꯠꯊꯕꯗ ꯐꯥꯈꯤꯕꯅꯤ ꯐꯥꯔꯕ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯤꯖꯣꯔꯥꯝꯗꯒꯤ ꯉꯥꯛꯇꯅꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯉꯝꯈꯩ ꯂꯥꯟꯅ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯃꯔꯨ ꯂꯂꯣꯟꯕꯗ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯩ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯃꯥꯡꯗ NIAꯅ ꯉꯝꯈꯩ ꯂꯥꯟꯅ ꯅꯣꯡꯃꯩ ꯂꯂꯣꯟꯕꯒ ꯃꯔꯤ ꯂꯩꯅ ꯐꯨꯒꯠꯈꯤꯕꯁꯤꯡ ꯑꯗꯨꯒꯁꯨ ꯃꯔꯤ ꯂꯩꯅꯩ NIAꯅ ꯂꯝꯈꯩ ꯂꯥꯟꯅ ꯅꯣꯡꯃꯩ ꯂꯂꯣꯟꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔꯗ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯆꯠꯊꯔꯛꯈꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯐꯒꯠꯈꯤꯕꯅꯤ ꯃꯤꯖꯣꯔꯥꯝꯗ ꯕꯦꯁ ꯇꯧꯕ ꯈꯔꯅ ꯂꯝꯈꯩ ꯂꯥꯟꯅ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯃꯔꯨꯁꯤꯡ ꯂꯂꯣꯜꯂꯦ ꯍꯥꯏꯕꯒꯤ ꯑꯈꯟꯅꯕ ꯄꯥꯎꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯃꯔꯝ ꯑꯃꯈꯛꯇ ꯅꯠꯇꯦ ꯃꯥꯏꯔꯣꯡ ꯌꯥꯝꯃꯤ ꯑꯅꯨꯟꯊꯥꯔꯥ ꯔꯟꯖꯟ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯁꯤ 19 ꯁꯨꯕ ꯁꯦꯟꯆꯨꯔꯤꯗꯒꯤ ꯃꯃꯤ ꯇꯝꯕ ꯍꯧꯔꯛꯈ꯭ꯔꯕꯅꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯃꯥꯌꯣꯛꯅꯔꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯀꯣꯂꯔ ꯀꯌꯥ ꯑꯃꯗꯤ ꯑꯣꯕꯖꯥꯔꯚꯔ ꯀꯌꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯔꯝ ꯄꯨꯊꯣꯛꯅꯔꯛꯂꯤ ꯈꯔꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯈꯦꯠꯅꯕ ꯂꯩꯕꯗꯒꯤ ꯏꯔꯥꯡ ꯍꯧꯔꯛꯄꯅꯤ ꯈꯔꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯤꯇꯣꯞ ꯑꯃꯗꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯑꯣꯏꯔꯛꯄꯅꯤ ꯈꯔꯅ ꯍꯧꯖꯤꯛ ꯂꯩꯉꯥꯛ ꯆꯂꯥꯏꯔꯤꯕꯒꯤ ꯄꯣꯂꯤꯁꯤ ꯁꯣꯏꯕꯗꯒꯤꯅꯤ ꯍꯥꯏꯕ ꯃꯥꯟꯅꯗꯕ ꯃꯔꯝ ꯀꯌꯥ ꯄꯨꯊꯣꯛꯅꯔꯤ ꯑꯗꯨꯕꯨ ꯈꯔ ꯀꯨꯞꯊꯅ ꯌꯦꯡꯁꯤꯟꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯇꯤꯍꯥꯁ ꯖꯤꯑꯣꯒ꯭ꯔꯥꯐꯤ ꯑꯃꯗꯤ ꯁꯣꯁꯤꯑꯣ ꯏꯀꯣꯅꯣꯃꯤꯛ ꯁ꯭ꯇ꯭ꯔꯛꯆꯔꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯅ ꯆꯦꯟꯅꯥꯏ ꯁꯦꯟꯇꯔ ꯐꯣꯔ ꯆꯥꯏꯅꯥ ꯁ꯭ꯇꯗꯤꯁꯇ ꯔꯤꯁꯔꯆ ꯑꯣꯐꯤꯁꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯅꯨꯟꯊꯥꯔꯥ ꯔꯟꯖꯟꯅ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯁꯤ 19 ꯁꯨꯕ ꯁꯦꯟꯆꯨꯔꯤꯗꯒꯤ ꯃꯃꯤ ꯇꯝꯕ ꯍꯧꯔꯛꯂꯕꯅꯤ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝ ꯑꯁꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯇꯣꯞ ꯇꯣꯞꯄ ꯃꯁꯛ ꯂꯩꯖꯕ ꯃꯍꯧꯁꯥꯒꯤ ꯔꯤꯁꯣꯔꯁ ꯃꯔꯥꯡ ꯀꯥꯏꯕ ꯂꯝꯗꯝ ꯑꯃꯅꯤ ꯃꯤ ꯂꯩꯕ ꯌꯥꯕ ꯃꯐꯝ ꯄꯤꯛꯄ ꯑꯃꯗꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯁ꯭ꯇ꯭ꯔꯛꯆꯔꯗ ꯑꯁꯣꯏꯕ ꯀꯌꯥ ꯂꯩ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃꯨꯅꯤꯇꯤꯁꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯈꯨꯟꯗꯥꯕ ꯌꯥꯔꯤ ꯑꯗꯨꯒ ꯇꯝꯄꯥꯛ ꯂꯝꯗ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯁꯤꯡ ꯌꯥꯝꯂꯕꯁꯨ ꯆꯤꯡꯗ ꯈꯨꯟꯗꯥꯕ ꯌꯥꯗ꯭ꯔꯤ ꯂꯝꯒꯤ ꯑꯣꯏꯅ ꯌꯦꯡꯂꯒꯗꯤ ꯆꯤꯡꯃꯤꯁꯤꯡ ꯌꯥꯎꯅ ꯈꯨꯟꯗꯥꯕ ꯌꯥꯔꯤꯕ ꯇꯝꯄꯥꯛꯀꯤ ꯂꯝꯗꯝ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯂꯝꯈꯩꯒꯤ 18% ꯔꯣꯝ ꯈꯛꯇꯅꯤ ꯑꯗꯨꯒ ꯆꯤꯡꯒꯤ ꯂꯝꯗꯝꯅ 67% ꯆꯥꯡ ꯑꯣꯏꯔꯤ ꯑꯁꯤꯒꯨꯝꯕ ꯄꯥꯛ ꯆꯥꯎꯔꯕ ꯂꯝꯗꯝ ꯑꯁꯤꯗ ꯀꯨꯀꯤ ꯖꯧꯃꯤ ꯑꯃꯁꯨꯡ ꯅꯥꯒꯥ ꯀꯝꯃꯨꯅꯤꯇꯤꯅ ꯈꯨꯟꯗꯥꯔꯤ ꯏꯇꯤꯍꯥꯁꯀꯤ ꯃꯤꯠꯌꯦꯡꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯩꯇꯩ ꯂꯩꯇ꯭ꯔꯕ ꯂꯩꯉꯥꯛꯄ ꯃꯇꯝꯗ ꯆꯤꯡꯒꯤ ꯂꯝꯗ ꯏꯊꯤꯜ ꯄꯤꯕ ꯉꯝꯈꯤ 19 ꯁꯨꯕ ꯆꯍꯤꯆꯥꯗ ꯃꯩꯇꯩꯒꯤ ꯅꯤꯡꯊꯧ ꯃꯔꯛꯇ ꯁꯛꯇꯤ ꯃꯨꯟꯅꯔꯛꯄꯗꯒꯤ ꯆꯧꯔꯖꯤꯠ ꯃꯔꯖꯤꯠ ꯑꯃꯗꯤ ꯒꯝꯚꯤꯔ ꯁꯤꯡꯍ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝꯅ ꯑꯍꯦꯟꯕ ꯇꯥꯟꯅꯔꯤꯉꯩ ꯃꯔꯖꯤꯠ ꯁꯤꯡꯍꯅ ꯕꯔꯃꯤꯁꯀꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯆꯧꯔꯖꯤꯠꯄꯨ ꯅꯤꯡꯊꯧꯐꯝꯗꯒꯤ ꯏꯟꯊꯣꯛꯈꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯕꯔꯃꯥꯅ ꯆꯍꯤ 9 1917 ꯏꯪ 1919 ꯐꯥꯎꯕ ꯈꯨꯟꯇꯥꯛꯇꯨꯅ ꯂꯩꯈꯤ ꯒꯝꯚꯤꯔ ꯁꯤꯡꯍꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯇꯦꯡꯕꯥꯡꯒ ꯂꯣꯏꯅꯅ ꯃꯥꯡꯈ꯭ꯔꯕ ꯃꯅꯤꯄꯨꯔꯒꯤ ꯂꯝ ꯑꯃꯨꯛ ꯍꯟꯗꯣꯛꯄ ꯉꯝꯈꯤ ꯃꯗꯨꯒꯤꯗꯃꯛ ꯇ꯭ꯔꯤꯇꯤ ꯑꯣꯐ ꯌꯦꯟꯗꯥꯕꯣ 1826ꯗ ꯈꯨꯌꯦꯛ ꯄꯤꯅꯈꯤ ꯕ꯭ꯔꯤꯇꯤꯁꯅ ꯃꯅꯤꯄꯨꯔꯗ ꯃꯈꯣꯏꯒꯤ ꯈꯣꯡꯐꯝ ꯆꯦꯠꯁꯤꯜꯂꯕ ꯃꯇꯨꯡ ꯑꯃꯗꯤ ꯑꯀꯣꯏꯕꯒꯤ ꯂꯝꯁꯤꯡ ꯃꯈꯣꯏꯒꯤ ꯈꯨꯕꯥꯝꯅꯨꯡꯗ ꯊꯝꯂꯕ ꯃꯇꯨꯡ ꯕꯔꯃꯥꯗ ꯀꯨꯀꯤꯖꯧ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯁꯤꯜꯂꯛꯄ ꯍꯧꯔꯛꯈꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯊꯧꯁꯤꯜ ꯑꯁꯤꯅ ꯃꯩꯇꯩ ꯑꯃꯁꯨꯡ ꯆꯤꯡꯗ ꯈꯨꯟꯗꯥꯔꯤꯕ ꯅꯥꯒꯥꯁꯤꯡꯒꯤ ꯃꯔꯛꯇ ꯀꯨꯀꯤꯁꯤꯡ ꯑꯁꯤ ꯕꯐꯔ ꯑꯣꯏꯅ ꯈꯨꯟꯗꯥꯍꯟꯗꯨꯅ ꯃꯩꯇꯩꯒ ꯅꯥꯒꯥꯒ ꯄꯨꯟꯗꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤ ꯍꯥꯏꯔꯤ ꯏꯪ 1913ꯗ ꯕ꯭ꯔꯤꯇꯤꯁꯅ ꯏꯅꯔ ꯂꯥꯏꯟ ꯍꯧꯗꯣꯛꯇꯨꯅ ꯀꯨꯀꯤꯁꯤꯡ ꯃꯩꯇꯩꯗꯒꯤ ꯇꯣꯈꯥꯏ ꯇꯥꯍꯟꯈꯤ ꯀꯨꯝꯖꯥ ꯏꯪ 1922ꯗ ꯃꯅꯤꯄꯨꯔꯗ ꯏꯅꯔ ꯂꯥꯏꯟ ꯄꯔꯃꯤꯠ ꯁꯤꯁꯇꯦꯝ ꯍꯧꯗꯣꯛꯄꯒꯤ ꯃꯇꯥꯡꯗ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯂꯩꯈꯤ ꯀꯨꯝꯖꯥ ꯏꯪ 2015ꯗ ꯀꯪꯒ꯭ꯔꯦꯁꯀꯤ ꯁꯔꯀꯥꯔꯅ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯕꯤꯜ ꯄꯨꯊꯣꯛꯈꯤ ꯃꯁꯤ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕ ꯀꯣꯛꯍꯟꯅꯅꯕ ꯄꯥꯟꯗꯝꯗ ꯕꯤꯜ ꯑꯁꯤ ꯄꯨꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯀꯨꯀꯤ ꯀꯝꯃꯨꯅꯤꯇꯤꯅ ꯕꯤꯜ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯈꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯝꯖꯥ ꯏꯪ 2019 ꯐꯥꯎꯕ ꯕꯤꯜ ꯑꯁꯤ ꯆꯠꯅꯍꯟꯕ ꯉꯝꯗꯅ ꯂꯥꯛꯈꯤ ꯀꯨꯝꯖꯥ ꯏꯪ 2018ꯗ BJPꯅ ꯁꯔꯀꯥꯔ ꯄꯥꯏꯔꯕ ꯃꯇꯨꯡ ꯒꯣ ꯇꯨ ꯍꯤꯜꯁ ꯑꯃꯗꯤ ꯒꯣ ꯇꯨ ꯚꯤꯂꯦꯖ ꯍꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯅꯤ ꯍꯧꯗꯣꯛꯈꯤ
Kumza English Singan Kunga Mathuri Hill Area Committee na Autonomous District Council Amendment Bill Puthokuna ADC Sing the Seal Season of Amadi Administrative Autonomy here na PB na Batanaki Adobe State Sarkan atop Amendment Ama Hill Area Committee Tanaram dana English Singan Kungani to the Amendment Ama Hapsinki Masidi tribals in a Yanning the Ponki Singamasum Tampaki Marakta Senmin Lon Amadi Punshi roll the sound Kianaba Lady Basisu Singamasum Tamgi Marakta Unkanabi Marueba Maramamori Kukiland Highway demand si 1980 की मतम दगी तौतुना लाकलबनी 2008 बर सरकार कुकी इंसर्जेंट ग्रुप कुनगमा सस्पेंशन ऑफ ऑपरेशन खुयेक पीना रुबदगी मणिपुर की सिक्योरिटी की मियेंग असौब सिंगना पमा लाकपाखी मरा सिद तंपा की डिस्ट्रिक्ट सिंगदगी आर्म फोर्सेस स्पेशल पावर एक्ट 2022 दा लौथोखिबा सिदगी सिंगमसुम तम अनिमक सरकार मानब मियेंग येंगदी हैबा वाखलोन अमा पुरकना बहरखी लोइदना सरकार न पैखर थबक थोरम सिंग तंपा की कानब येंगलगा पैखली हाइब मराल सीबा मलाकी मरा असिदा माइते अमसुं कुकी अनिमक की माइकेद बैलेंस डिफेंस वॉलंटियर सीएम दन थोकलिबो लान असिदा यौसलकपदगी ओइरिबा फिबम सि हेना लुसलकी मणिपुर की इरांग असिदा धर्म की ओइबा वाफम पुसलकलिबसि असेंगबदि सोशो इकोनॉमिक की लमद साउना खेनब लेबदि ओइरकपनि हाइरिबा सोइबसिंग असि सेमदोकलब मतमदा अमदि लैंगाकपसिंगना थबक सुमना तौरब मतमदा थोकलिबि इरांग असि लुसिनबा थबक पैखपे यागनि हाइरेनसु पाउस द मखातारी Tentak patopa warep amana kuki concert levels the kuki fruits na namna kundaba mapam sina separate administration gi concert sat kani haina kangpokpi gi es molnom kunda phong gi kuki zo council gi general body mi phamna warep lok ready ahan bada maru eba paukhra oina tarurak suba lomi sangi poinu mi pham pangthokre lomi sing isa gi lopham sing soil test tawduna chanaba manama sing thabiyu director Be Descents spark a farming revolutions in Manipur highway thimna tarurak suba lomi singi poinu mi pham pangtokre lomi sing isa gi lopham sing adu soil test tawduna sana ba manama sing mahi marok sing thabiyu ningtham lawro ki oina lomi sing urea har watana ba agriculture department lei haina agriculture ki director and Gojendro na phongtokre Organizing Committee of Irawat Foundation Manipur na sindana Zen Manipur Dance Academy da pangthokiba lomi singi poinu miphamada Irawat Foundation Manipur gi President KS Gopen Luang Agriculture Department ki Director and Gojendro Environments and Climate Change ki Director T Brajakumar Madi MOBDNER gi Project Officer KS Nimaisa na President Members ngone saruyaki Thauramadu go mari laidan Agriculture Department ki Director and Gojendro na makhatan hai agriculture department khudong sarab kya mayuk narabasu yalhomi lomi miyam ye phuna bukhanduna lakli kana go mana lomi singi kari su khanda boina ubi ba yauri ba du tawbigno lomi sing lo uba hobadagi lokpa phawba tuwan ba mating kya ma department sina pangli adubo lomi singi pithari bi scheme mayam si lomi na masing ya mana punamak pelhan bading amdri law uba matamda law khoina ba tractor ising singna ba machine Lau hangam lokna ba mission singwa kya sada nifu subsidy pidi masi lam adu ki deputy commissioner na recommend torok department na pibane loina lawmi singi secondary irrigation department na sina mating pangbiya bu oina ising saina ba sprinkler machine lawmi amana lupa lising taraga manga thiduna lawbu ya handuna lakli madu lawbu matamda lising tara amuk subsidy halakani hairiba machine si matama ma hekta da lawbu ya hedi loina pauksi ama thaba matamda maram ama hekta da mang tak pothok pasi adumak taduna lakli maram aduna lomi kudimakna pungmang mangwadagi khara makhai oirabasu kanana ba crops insurance jobiyu insurance asida isana thariba posai dugi matungina apikpa mamal sel hungadabane lamdam asida crop insurance job ki sang si yamna nemli mang hai lomi sini isagi lamadugi soil test topiyu law natraga na inkhol aduda thariba posai du soil aduga sanadaba tholabadi puthok watkani maram aduna lebak lehauga sanaba puthok thabiyu loinana district singi su soil test topam semganaba sentang kai thaduna lari soil test tawdana har panghap ta hapana mapam adu soil hena manghaleki amarona mangna hai aikhogi lairiba lamsing asi ipai puna lemna thamlambanati ngasigi mirol gi damak thamlamani maram aduna aikhoina su tungi mirol gi damak khanduna makhoina su law singu bu tawbuda mai pak ngamna bat thamlamsi loinana lawmi sing lenga ki oina register tawbu india pumbudi ki haukhre dubo manipur goina di thokli birang sina hobu ngamdri register tawbu sine application amagi mating na lawmi amagi lokhom kayam
ꯀꯌꯥꯝ ꯌꯥꯝꯅ ꯂꯩ ꯀꯔꯤ ꯀꯔꯤ ꯄꯣꯠꯆꯩ ꯊꯥꯔꯤ ꯍꯥꯏꯕꯅꯆꯤꯡꯕ ꯈꯨꯗꯤꯡꯃꯛ ꯈꯪꯂꯝꯒꯅꯤ ꯃꯁꯤꯅ ꯂꯧꯃꯤꯁꯤꯡꯅ ꯂꯧꯅꯆꯤꯡꯕ ꯂꯧꯅꯤꯡꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯧꯖꯤꯛ ꯃꯇꯝꯗ ꯀꯦꯃꯤꯀꯦꯜ ꯍꯥꯔꯁꯤꯡ ꯁꯤꯖꯤꯟꯅꯕ ꯊꯣꯛꯇꯨꯅ ꯑꯣꯔꯒꯥꯅꯤꯛ ꯐꯥꯔꯃꯤꯡ ꯆꯠꯊꯅꯕ ꯍꯥꯏꯔꯒꯁꯨ ꯈꯨꯗꯛꯇ ꯂꯦꯞꯊꯣꯛꯄꯗꯤ ꯌꯥꯔꯣꯏ ꯃꯗꯨꯅ ꯍꯦꯟꯅ ꯃꯥꯡꯖꯕ ꯑꯣꯏꯒꯅꯤ ꯁꯤꯖꯤꯟꯅꯔꯤꯕ ꯆꯥꯡ ꯑꯗꯨ ꯍꯥꯟꯅ ꯍꯟꯊꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯈꯤ ꯅꯤꯡꯊꯝ ꯂꯧꯔꯣꯛꯀꯤ ꯑꯣꯏꯅ ꯂꯧꯃꯤꯁꯤꯡꯒꯤ ꯌꯨꯔꯤꯌꯥ ꯍꯥꯔ ꯋꯥꯠꯇꯅ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯗ ꯂꯩꯔꯤ ꯂꯧꯃꯤꯁꯤꯡꯒꯤ ꯃꯊꯧ ꯇꯥꯕ ꯈꯨꯗꯤꯡꯃꯛ ꯄꯤꯅꯕ ꯁꯦꯝ ꯁꯥꯔꯤ ꯑꯗꯨꯕꯨ ꯂꯧꯃꯤꯁꯤꯡꯅꯁꯨ ꯆꯥꯡ ꯌꯥꯝ ꯍꯦꯟꯅꯁꯨ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯂꯧꯃꯤ ꯈꯪꯅꯤꯡꯕ ꯇꯥꯟꯅꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯗꯤꯄꯥꯔꯠꯃꯦꯟꯗ ꯃꯇꯝ ꯑꯃꯗ ꯍꯦꯛꯇꯗ ꯂꯥꯛꯄꯤꯌꯨ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯧꯃꯤ ꯀꯨꯟꯗ ꯁꯛꯁꯦꯁꯐꯨꯜ ꯐꯥꯔꯃꯔꯁ ꯐꯣꯔ ꯗꯤ ꯏꯌꯔ 2024ꯒꯤ ꯃꯅꯥ ꯂꯥꯟꯊꯣꯛꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯊꯧꯔꯝ ꯑꯗꯨꯒꯤ ꯅꯨꯡꯒꯤ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯏꯔꯥꯋꯠ ꯐꯥꯎꯟꯗꯦꯁꯟꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯈ꯭ꯔꯝ ꯗꯤꯂꯤꯞ ꯀꯨꯃꯥꯔꯅ ꯍꯥꯏ ꯄꯣꯏꯅꯨ ꯃꯤꯐꯝ ꯑꯁꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯒꯤ ꯂꯧꯃꯤ ꯁꯤꯟꯃꯤ ꯉꯥꯃꯤꯁꯤꯡꯅ ꯀꯨꯝꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯅ ꯐꯧ ꯃꯅꯥ ꯃꯁꯤꯡ ꯍꯋꯥꯏ ꯆꯦꯡꯋꯥꯏꯅꯆꯤꯡꯕ ꯄꯨꯊꯣꯛꯂꯤꯕ ꯂꯧꯃꯤꯁꯤꯡꯕꯨ ꯁꯦꯜ ꯁꯛꯈꯪꯁꯦ ꯂꯦꯡꯌꯥꯟ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯕ ꯑꯃꯗꯤ ꯑꯃꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯇꯨꯡꯒꯤ ꯂꯝꯕꯤ ꯌꯥꯠꯃꯤꯟꯅꯕ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯈꯟꯅ ꯅꯩꯅꯕ ꯂꯣꯏꯅꯅ ꯃꯁꯤꯗꯒꯤ ꯐꯪꯂꯛꯄ ꯀꯌꯥꯅ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯅꯕ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯗꯨꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯀꯣꯛꯍꯟꯕꯅꯤ ꯂꯧꯎ ꯁꯤꯡꯎꯕ ꯍꯥꯏꯕꯁꯤ ꯑꯍꯜꯁꯤꯡꯅ ꯅꯠꯇ꯭ꯔꯒꯅ ꯊꯕꯛ ꯐꯪꯍꯧꯗꯕ ꯈꯔꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯉꯁꯤꯒꯤ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗꯗꯤ ꯆꯠꯅꯗ꯭ꯔꯦ ꯂꯥꯏꯔꯤꯛ ꯍꯩꯔꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯔꯕ ꯅꯍꯥ ꯀꯌꯥꯅ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ kaya ꯁꯤꯖꯤꯟꯅꯗꯨꯅ ꯍꯤꯔꯝ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯆꯪꯁꯤꯜꯂꯛꯇꯕꯗꯤ ꯐꯥꯔꯃꯤꯡ ꯁꯤꯁꯇꯦꯝꯗ ꯑꯋꯥꯠꯄ ꯂꯩꯒꯅꯤ ꯊꯥꯖꯗꯦ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯔꯤꯚꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤ ꯅꯍꯥꯁꯤꯡꯒꯤ ꯈꯨꯠꯇ ꯂꯩ ꯆꯤꯟꯖꯥꯛꯇ ꯃꯤꯄꯥꯟ ꯇꯥꯡꯗꯕ ꯏꯁꯥꯒꯤ ꯄꯣꯠꯊꯣꯛꯇꯒꯤ ꯅꯤꯡꯇꯝꯅ ꯆꯥꯖꯕ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤꯗ ꯅꯍꯥꯁꯤꯡꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯀꯪꯂꯥ ꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯂꯥꯜ ꯉꯥꯛꯄꯒꯤ ꯈꯣꯡꯐꯝ ꯅꯥꯊꯩꯍꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯕ꯭ꯔꯥ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯅ ꯁꯤꯡꯅꯗꯨꯅ ꯔꯤꯐ꯭ꯌꯨꯖꯤ ꯏꯂꯤꯒꯦꯜꯁ ꯃꯥꯏꯒ꯭ꯔꯦꯟ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯤꯌꯣꯔꯤꯁꯁꯤꯡꯅ ꯃꯤꯇꯩ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯈꯤꯕ ꯊꯥ 18 ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯋꯥꯊꯣꯛ ꯑꯁꯤ ꯂꯣꯏꯈꯝ ꯅꯥꯏꯗꯕ ꯋꯥꯊꯣꯛ ꯑꯣꯏꯔꯛꯈꯤꯕꯗꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯤꯌꯥꯝ ꯈꯛꯇ ꯅꯠꯇꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ ꯇꯤꯌꯣꯔꯤꯁ ꯆꯤꯟ ꯀꯨꯀꯤ ꯖꯧꯁꯤꯡꯅ ꯂꯣꯒꯤ ꯋꯥꯡꯃꯗ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯂꯥꯟꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯅ ꯁꯤꯡꯅꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯅꯕ ꯂꯥꯟꯗꯥꯔꯛꯈꯤꯕꯗꯒꯤ ꯃꯤꯇꯩꯁꯤꯡꯅ ꯂꯥꯟ ꯉꯥꯛꯄꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯇꯩ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯇꯝꯅꯕ ꯃꯥꯌꯣꯛꯅꯕ ꯂꯥꯟꯗꯥ ꯆꯠꯊꯕ ꯇꯧꯗꯨꯅ ꯂꯥꯜ ꯉꯥꯛꯄꯒꯤ ꯃꯊꯧ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯃꯤꯇꯩꯒꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯇꯉꯥꯏ ꯐꯗꯅ ꯃꯌꯨꯝꯗꯒꯤ ꯑꯔꯩꯕ ꯊꯥꯡ ꯇꯦꯟ ꯎꯇꯨꯞ ꯋꯥꯇꯨꯞ ꯑꯃꯗꯤ ꯂꯥꯏꯁꯦꯟꯁ ꯒꯟ ꯗꯕꯜ ꯕꯦꯔꯦꯜ ꯑꯃꯗꯤ ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯄꯥꯏꯗꯨꯅ ꯃꯁꯥꯒꯤ ꯃꯔꯝꯗꯝ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯖꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯄꯗꯒꯤ ꯂꯩꯉꯥꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯈꯨꯠꯂꯥꯏ ꯊꯝꯐꯝꯁꯤꯡꯗ ꯊꯣꯝꯖꯤꯟꯗꯨꯅ ꯃꯨꯟꯕ ꯂꯥꯛꯄꯁꯤꯡꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯃꯔꯝꯗꯝ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯂꯟ ꯊꯨꯝ ꯁꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯈꯤꯕ ꯑꯁꯤ ꯇꯉꯥꯏ ꯐꯗꯅ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯍꯥꯏꯅ ꯂꯧꯏ ꯃꯁꯤꯗ ꯂꯩꯉꯥꯛꯅ ꯂꯥꯟꯅ ꯂꯧꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯈꯜꯂꯤ ꯃꯔꯩꯕꯥꯛꯀꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯅꯕ ꯂꯥꯟ ꯉꯥꯛꯂꯤꯕ ꯈꯣꯏꯁꯥꯎꯅꯔꯕ ꯑꯃꯗꯤ ꯄꯦꯟꯗ꯭ꯔꯕ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯇꯨꯡꯒꯤ ꯌꯨꯝꯕꯨꯔꯦꯜ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯃꯤꯇꯩ ꯅꯍꯥꯔꯣꯜꯁꯤꯡꯅ ꯂꯣ ꯏꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡꯗꯒꯤ ꯈꯨꯠꯂꯥꯏ ꯂꯧꯔꯒ ꯃꯔꯝꯗꯝꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯂꯟꯊꯦꯡꯅꯔꯤꯕꯁꯤ ꯂꯣ ꯏꯟꯐꯣꯔꯁꯤꯡ ꯑꯦꯖꯦꯟꯁꯤ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯃꯊꯧ ꯄꯥꯡꯊꯣꯔꯛꯇꯕꯗꯒꯤꯅꯤ ꯏꯟꯗꯤꯌꯟ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯏꯃꯤꯒ꯭ꯔꯦꯟꯠꯁ ꯃꯥꯏꯒ꯭ꯔꯦꯟ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯂꯩꯕꯥꯛꯀꯤ ꯃꯊꯛꯇ ꯀꯣꯂꯣꯅꯤꯖꯝꯒꯤ ꯂꯥꯟꯗꯥ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯗꯨꯅ ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯕꯅꯆꯤꯡꯕ ꯇꯦꯔꯣꯔꯤꯖꯝꯒꯤ ꯑꯌꯧꯕꯤ ꯀ꯭ꯔꯥꯏꯝꯁꯤꯡ ꯆꯠꯊꯔꯤꯕꯁꯤꯡ ꯂꯥꯛꯁꯤꯟꯅꯅꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯇꯕꯗꯒꯤ ꯂꯣꯏꯈꯝ ꯅꯥꯏꯗꯕ ꯂꯥꯟꯊꯣꯛ ꯑꯣꯏꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯇꯥꯔꯕꯗꯤ ꯋꯥꯊꯣꯛ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯂꯥꯟꯗꯥꯔꯛꯈꯤꯕꯁꯤꯡꯕꯨ ꯂꯤꯁꯥꯡ ꯊꯥꯗꯨꯅ ꯂꯥꯟꯗꯥꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯍꯟꯗꯨꯅ ꯊꯝꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯂꯥꯡꯇꯛꯅꯕ ꯋꯥꯍꯪ ꯂꯩꯔꯛꯄꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯉꯛꯐꯝ ꯊꯣꯛꯇꯦ ꯔꯤꯐ꯭ꯌꯨꯖꯤ ꯀꯨꯀꯤꯁꯤꯡꯅ ꯏꯆꯪ ꯊꯧꯅꯥ ꯃꯅꯤꯄꯨꯔ ꯈꯨꯗꯨꯝ ꯆꯟꯅꯅꯕ ꯂꯥꯟꯗꯥꯕ ꯉꯝꯂꯤꯕꯁꯤꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯏꯟꯗꯤꯌꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯂꯤꯕꯁꯤꯡ ꯂꯥꯟꯊꯦꯡꯅꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕꯗꯒꯤ ꯉꯝꯂꯛꯈꯤꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯗꯥ ꯑꯁꯤ ꯄ꯭ꯔꯣꯛꯁꯤ ꯑꯃꯁꯨꯡ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯑꯣꯏꯕꯗꯒꯤꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯂꯩꯔꯛꯂꯤꯕꯁꯤ ꯂꯩꯉꯥꯛꯀꯤ ꯊꯧꯁꯤꯜꯗꯒꯤ ꯑꯣꯏꯔꯛꯈꯤꯕꯅꯤ ꯀꯨꯀꯤ ꯇꯤꯑꯣꯔꯤꯁꯤꯡꯒꯤ ꯂꯥꯟꯗꯥ ꯃꯥꯌꯣꯛꯅꯕꯗ ꯑꯋꯥꯕ ꯀꯣꯡꯒꯣꯏ ꯃꯥꯌꯣꯛꯅꯔꯕꯁꯨ ꯃꯤꯇꯩ ꯃꯤꯌꯥꯝꯅ ꯈꯣꯡꯐꯝ ꯍꯟꯗꯣꯛꯄ ꯂꯩꯇꯅ ꯂꯥꯟꯊꯦꯡꯅꯕ ꯑꯃꯗꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯁꯤꯡꯅꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯏꯟꯗꯤꯌꯟ ꯃꯄꯨꯡꯂꯝ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯇꯥꯔꯕꯁꯨ ꯇꯥꯁꯤꯟꯅꯗꯨꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 6ꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ
Draconian Law Armed Forces Special Power Act 1950 thamjilakhiba amadi leimakongda leiba 57 suba Mount Army gi KM da thabak suba changkhiba mitei Kamal Babu mafam khangdana mangankhiba gi thawdo asina maram oiraga Manipur gi miyamna center gi lusingba singamadi Indian Security Force ta thajaba leraktanabagi maram oirakli apunmagi saktam ngakliba mitei singna landarakliba kuki theory singi landa ngakpagi khongjang nathai hananaba lalong singsu satharabra haibagi singnaba lerakli lal ngakpagi thabak sathariba arambai tingol gilu singba korongan ba khuman yauna khul ngakpa singi mathakta NRA na case lakholakhiba sigi mayokta miyamna khongjang sangsilakliba si khongjang nathai hananaba tharang lakholakliba haibisni amaromnana center amadi state lengana lengaki mathakta landarakliba sing laksinana bokona bigi mahutta maramdam ngakliba sing phaba punbagi thabak satharakhiba asima mitei miyambu namthaduna thamlaga operation purakani haibu wakhalon asidi separate administration ki manglan mangphauna hanana bokona ribra haibigi langtaknaba amadi singnaba leibana miyamgi phirep hena session hanba mathaktai miyamgi ihau khudimaki poloi amamam lei ihau adu na thaiduna puna bo khona rakpa matamda section haudrabadi khona jaba punama aremara takiba yaudaba nati heba kangla pawi editorial mem da thamjari loisalak poina topa paw mana class 10 exam thagadaba mahiroi singgoeba mock test pangthokadori mathang sai english singaniga kunga manga da board of secondary education manipur na lauduna pangthokadoriba HSLC examination sida saruk yagadaba mahiroi singi marakta mock test ama oina dynamic students of the year 2024 khanaba examination tha sigi kunga ni thoi amasung kunga mari ta pangtholagani dynamic group of institute sinduna pangthokadoriba class 10 exam gi mock test asiga mari lainana academic discourse ama ngasi hotel imphal gi siroi hol pangthokre academic discourse adu the Council of Higher Secondary Education Manipur gi hanagi chairman Dr. Lamabam Mahendra council asigi hanagi secretary Saram Gazet Kundrakpam Board of Secondary Education Manipur gi hanagi examination controller L Pulsan IRE group Huangsing gi founder Dr. Narengbam Rajiv Kumar yauna miyoi kyana saryaki dynamic student of year 2024 organizing committee gi chairman Paikomba Wahengbam na phongdokibada dynamic group of institute na sinduna pangthokadoriba class 10 mahiroi singgoeba subject mari habidi English mathematics science amadi social science subject singa sigoeba board ki pattern ga manaba mock test asi leba asigi oina new education policy NEP 2020 gi manusana pangthokadabani mock test asigi manungsana mahiroi singi extra curriculum activities sing maru oina mahiroi singi talent khangtonaba life skill test amasa pangthokani mock examination si maru oina mahiroi singi skill talent amadi potential khangdonaba pangthokpa examination ni mahiroi singna lairik pahanba khaktana tana masagi laijaba talent singsu uthokhanba phongdokhanba darkar oi haba wafam paikhomba wahengbam na phongdoki Kosem gi hanagi chairman Dr. Lamabam Mahendra na phongdokibada dynamic group of institute na paikaliba khongthang asi board ki syllabus ka mari leinana madi new education policy gi sumari leinana tungi generation gi weba apaba khongthang mani lairik ki lamda khakna tana horakliba mahiroi singi skill talents exports taktolaga haijaba mai khudima khangan ba darkar roibana masisu yauna tambigadabani organization asina pakhaliba thaba khudima afaba oinasu amadi tawruba thaba khudimaktasu mai pakpa oisanu haina phongdokhena pawsida makhatana palakli ado tendang nasumna mayamna thamjaramge haujiko inadi mayam pawsu matang ase lusinjarage masu mayam puna anauba update ngamina sena channel sugi mekedi gi mayang ifamda makhatana thamjari mayam puna anauba update ngamina si